ꯋꯥꯡꯈꯩ ꯑꯦꯁꯤꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯉꯁꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ AC ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ 30 ꯔꯣꯝꯗ ꯐꯤꯁꯥꯀꯣꯟ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯆꯤꯡꯃꯩꯔꯣꯡꯗ ꯂꯩꯕ MLAꯒꯤ ꯌꯨꯝꯗ ꯐꯤꯁꯥꯀꯣꯟ ꯑꯁꯤ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝꯗ ꯍꯥꯏ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯁ꯭ꯀꯤꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯀꯤꯝ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯇꯟꯕꯗꯒꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯦ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯈꯛꯇꯃꯛ ꯉꯥꯏꯗꯨꯅ ꯂꯩ꯫ ꯂꯩꯉꯥꯛꯀꯤ ꯊꯕꯛꯇꯤ ꯑꯀꯛꯅꯕ ꯑꯣꯏꯕꯅ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯁꯪꯒꯁꯨ ꯆꯪꯏ꯫ ꯃꯔꯝ ꯑꯁꯤꯅ ꯏꯁꯥ-ꯏꯁꯥꯅ ꯁꯤꯟꯐꯝ ꯑꯃ ꯂꯩꯅꯕ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯂꯤꯕ ꯐꯤꯁꯥꯀꯣꯟ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯂꯧꯕꯤꯍꯧ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤ ꯄꯤꯔꯤꯕ ꯐꯣꯟꯁꯤꯁꯨ ꯃꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯅꯤ, ꯃꯌꯥꯝꯒꯤ ꯐꯅꯕꯅꯤ, ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯏꯀꯣꯅꯣꯃꯤ ꯐꯒꯠꯅꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯒ ꯑꯃ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ, ꯑꯃꯒ ꯑꯃꯒ ꯁꯄꯣꯔꯠ ꯇꯧꯅꯔꯒ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ, ꯍꯦꯟꯅ ꯐꯒꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯄꯤꯖꯔꯤꯕ ꯁꯔꯀꯥꯔꯒꯤ ꯁꯣꯁꯥꯏꯇꯤꯒꯤ ꯄꯤꯖꯔꯤꯕ ꯐꯣꯟꯁꯤ ꯐꯖꯅ ꯁꯤꯟꯅꯕꯤꯌꯨ, ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯀꯩꯁꯨ ꯅꯠꯇꯕꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯄꯩꯁꯥ ꯁꯤꯟꯅꯔꯥ ꯂꯥꯛꯑꯦꯅ ꯌꯨꯝꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯃꯥꯡꯍꯟꯅꯕꯒꯤ ꯁꯤꯁꯇꯦꯝꯗꯨꯃꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯖꯕꯅꯤꯅ ꯃꯁꯤꯒꯤ ꯐꯣꯟ ꯐꯪꯕꯤꯔꯤꯕ ꯃꯌꯥꯝ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯔꯤ꯫